Assalamualaikum warahmatullah. Angambada kakhat matamda karamba dua songani amasung angambadagi kumthrak matamda karamba dua songani masigi matangda hadis talai Allah gi nabi Muhammadur Rasulullah sallallahu alaihi wasallam amasung Allah gi nabi sallallahu alaihi wasallam gi lashkar gi missing angambada kakhat matamda Allahu akbar solammi amasung angambadagi kumthrak matamdana subhanallah solammi Musalman ichinausing aikhoisu angambada kakhat matamda Allahu akbar songadabani amasung angambadagi kumthrak matamdana subhanallah songadabani masi Allah gi nabi Muhammadur Rasulullah sallallahu alaihi wasallam gi sunnatni aikhoi khudingmak amal tawminasi inshallah Allah ta'ala na amal gi tawfiq bibi basu aisanu amin haisi musalman khudingmakta thunghanna bho nasi सवाब की नियत्ता मुसलमान इचिनी नाव सिंह दसु शेयर तौबियु फॉलो तौबियु जज़ाकल्लाह अस्सलामु अलैकुम।